أعوذ بالله من الشيطان الرجيم. بسم الله الرحمن الرحيم. إنما أمره إذا أراد شيئا أن يقول له كن فيكون. إنما أمره إذا أراد شيئا أن يقول له كن فيكون. ꯍꯥꯏꯔꯤꯕ ꯑꯥꯌꯥꯠ ꯑꯁꯤ ꯁꯨꯔꯥ ꯌꯥꯁꯤꯟꯒꯤꯅꯤ. ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯟꯗꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯁꯣꯟꯖꯈ꯭ꯔꯤꯕ ꯑꯥꯌꯥꯇꯦ ꯀꯔꯤꯃꯥ ꯑꯗꯨ ꯌꯥꯝꯅ ꯇꯣꯏꯅ ꯁꯣꯟꯕꯤꯌꯨ. ꯏꯟꯁꯥ ꯑꯜꯂꯥꯍ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯖꯥꯏꯖ ꯑꯣꯏꯕ ꯇꯃꯟꯅꯥ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯥ ꯇꯧꯕꯤꯒꯅꯤ. ꯍꯥꯏꯔꯤꯕ ꯑꯃꯜ ꯑꯁꯤ ꯃꯌꯥꯝꯅ ꯇꯧꯅꯗꯨꯅ ꯌꯦꯡꯈ꯭ꯔꯕ ꯑꯃꯗꯤ ꯀꯥꯟꯅꯈ꯭ꯔꯕ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯑꯃꯜ ꯑꯃꯅꯤ. ꯑꯩꯈꯣꯏ ꯃꯁꯤꯗ ꯑꯃꯜ ꯇꯧꯃꯤꯟꯅꯁꯤ ꯏꯟꯁꯥ ꯑꯜꯂꯥꯍ.